Malemda yamna tangna fangba mutkigadra kinariba Dhole Nattraga Asiatic wild dog Kion alpinus Haiba Shaa Makhal asi hadak Manipur gi Urukul district ki Shirui Chingda Chatpa Thengnare hairi social media da thagalakiba post amada hairiba Shaa Makhal asina chingi lambida chatkiba matamda camera da record tahokhibani hairi yamna tangna uba sahing chaba Makhal gi Shaa Asiatic wild dog asi mafam aduda leire haiba khangba ngamle hairi hairiba video clip asi environmental force at grassroots level and fogalna lamlaki Sing Yingsinbaki Chathaba monitoring survey Mada, Shirui Chingda ecological gi oiba maru oiba sing Yingshinbada Thengnare kibani hari. And Fogalgi, Matung inadi mafamaduda kundari basingna Dhole Haiba Shaa Makhal asi Shirui Chingi akoibada leite hainari. Conservationalists sing nadi forest sing yok tuna thamba sida yamna tangna fangba lamlaki Shaa sing Makhoigi machinjak thiba nungaiba madi leiba nungaiba mafam ama oirakle hari. Mafam asida miyoibana ayatpa apanba pidaba oibana Soidana mafam asida leiba oigani haina panari. Hariba Shaa asigi survey hojik mafam adugi khunja singi mating lauraga camera na lahokhiba mafam singna chatuna yengsinba hokre hari.